ngasi numida wairam phongkiba tongan Manipuri sifhongsingdigi maru oibe pausing khongasaraga Manipur top channel gi maikedi myamda thamjagi ahanbada CM na sahi taragi mamangda thakiba upambi haurambada nungai phongdokre Chief Minister N Birena haukiba sahi taragi mamangda Chief Minister oidringeida hangang kendragi manungsna leiriba awang pasangbamda thakiba upambi ama mapung marai fan haurambada Chief Minister na asukimatik nungai phongdorakri asang aman bu yokhat papam zabaduna thakiba upambi ubada phajaramba asina lainga asina lamdam asida lairiba CSO amadi lanai miyoi singna upambi marangkai na thabigi hainabi lehensi haina Chief Minister na social media ra thagalakpa photo adugi caption da hairi atopa pawa manamuk thabak haidoktrabadi broadcast phao torakani Manipur lengang na board mamang na thabak kawigi hainabi ama lairakri bisi apabanati tunglam sata leba asigi youth singna amadi tungda lakadoriba politician singda phajana ngangnararoi haina all Manipur 10 and 11 IRB Rifleman 2019 best JAC Baiba Bosi applicant candidate na thadorakpa serol amana khangalagli serol asina makha taraduna haukiba karigumba board mamang na thabak haidok piraktragadi all hill tribe 10 and 11 IRB candidate amadi guardian singa khusamnaduna economic broadcast phao torakani hainasu phongdorakli atopa pawamanamu cinematography act amendment tawiyaroi modi lengana cinematography act amendment tawnabu hotnaribasina film gilamda akhang ahi singna tawge khanjaba thabak thoramda freedom of express da maning tamna phongdokpa ngamnaba constitutional oiba right sogalakani haina Communist Party of India Marxist ki State Secretary Khetrimim Santana Thadorakpa serol amana hairi serol asina makha taraduna cinematography act asida yawriba section 5 ki laijariba principal guidance da film gi certified tawuda akaiba piragani Manipur State Secretariat CPIM na Manipur gi film industry gi lamda thabak tawriba singna yaringda basu phungdokhi atopa pawa manamu haibo range ki semga sagat pada laifam len amata sokpa laiti miyamna toknga sandokpada thajabigano ke syam langthabal kendra gi MLA hanagi minister karam syam na haikre haibok sing range asi sagat pada haibok ki laifam len amata sokpa laiti mafam asida uwa thajinba haipal leipal thaduna pothasang ama sabani mafam asida kanagumba kharana social media da WhatsApp ta haibok singi police outpost manakta tamnaba buthokpagi thong manba ama paire kapalawba makhol tare haiba henjinba paw sandoktuna tawribisi tawbigano kanadabada issue ama ohele haibok imadi butnate wafam asi ngasi mahakna matam khragi mamangna pawksi emada hablakiba amadi madugi hundok hunjin tawnaba ama lairibasida mahakna ngasi haibok singda satuna mahakna yengsinbada phongdokibane haibok singda thong manba ama amata sulaiti kapalawba tawusi laiti haibok lairembigi inga ingen matam oibana samin khara phangba matamni masida haibok sing sangda laifam amata sokhiba laiti mafam asi matam kharagi matungda tourist map yauduna lairagadaba mafamni masida lana henjinba paw sandoktuna tawribisi miyamna thajabigano hainasu phongdokhi atopa pawamanamu lakadoriba election gidamak sem saba loire Sivasena Manipur state ki President M. Tombina haikare English singani kungani thoigi angan masarukta pangthokadoriba general election gidamak sem saba loire handaki election asidadi nupi da khudong saba pina honagani sit humpu leba kendra sida nupi gi performance yamna nemana nupi singni hena thaudang lawnana ba assembly da ngang mangamna ba puthoklagani wafam masing asi awang khunau women's child and development society gi president oiriba awang sakmai khunau lekai digi Maharabam Anita Devina party asi yorakpada mahaku okpugi tharamda phongdokibini mangna makha taraduna Kaksing district ki kendra nipana bot thadabadi yaba lepadi yadaba asigi matangda athuba matamda court PIL tawduna thengnagani miyamna mateng pangbiyu lakadoriba election asida kendra humfuda leiriba miyamna thadokpigadoriba MLA ohengadoriba miyedu afaba thabak tawbada thawayawba miyamgi yengbiba adugumba mihut ama thadokpirao retired tawraba paisa tangai tanchilaga lepsiliba paisa miyam aduna bot lairaba matungda paisa tanbagi business tawbagi mawongda lakpa adugumba candidate adudadi bot pibigano
leibak mangnabagi masa oigani haina sumangna phongdokhi atopa paw amana train hana selaklabadi maribak masa singi state oikragani MPP train Manipur yorakpada India gi state kayada mahitamba lamkoiba lana layengba lalon itik singda khudong sadraba lairamba adugi awab khutimak faragani haina anauba manglan kya sagatnari haina MPP gi BP Dr. S Ibomchana thadorakpa sirol sida khangalakli sirol sida makha taraduna ILPS Manipur lengana satnaba yagani haina laukthokhiba sai ani helakle Manipura sangshilakliba maribak masa sing karamba batch year digi hauraga mitop sing khandokpa hawbigi wafam dilenga ki oina khanaba udri mara asida karigumba BJP lenga ki lusingba sing amasum Congress ki lusingba singna train tonglaga India koiringaida halakpada mireibak masana khutlingba state soidana oihigani haina MPP na lebak miyamda su thamlakli atopa pawamana LMG na sahi kunga teret hena voting phanglaktraba yanglem kulupta tengbang pikhre kumza English ngamaga samapan maudraga humdogi Manipur State Assembly election phawa wangoi kendra da voting right phangalamlaba matungdagi ngasi phawa sahi kunthra romsi voting right phanglaktraba langthabal kendra amadi wangoi kendra anigi marak samuro awang laikai da leiba yanglem kulup hairaga khangnariba yumthong kungani thoi romgi miyoi sama khara hena lairiba apikpa kulup asida like minded group LMG Manipur ngasi yumthong amamamda sing Kizi kungamanga kalona nongmada sangdaba yadraba sana thanaba polam sing tengbang kre haina LMG Manipur gi Publicity Secretary Rakesh Nauremna press ta thadorakpa sirolamada suhaidi atopa pawamana COVID vaccine supply gi matangna Manipur amasum Nagaland state anina thengnariba khudongsadaba sing donor minister na yengsingadawri Manipur yauna any state nipana COVID-19 positive oibigi sang hantarakpaga loinana Bharat ki oinasu positive oibigi sang da hanthana lairi haina donor minister Jitendra Singhana ma ki Twitter gi khuthang da apen ba phungdokre adubo Meghalaya gi oinadi hauzik state asigi Riboi district COVID-19 gi laisat asi pak sana sandorakpana maramoiduna sectioningai oiri haidi Pausna makhatari badi hauki bapung nifuga nipana NE gi oina positive oibigi sang asi 3.96 tagi sada 2.94 da hanthaba ngamle haibadi jun kunthra da NE gi oina positive oibigi sang asi sada 3.96 oirambane adubo July ani da sada 2.94 da hantharakle masina leba asiga haujik lairiba COVID-19 positive oibigi sang aduga manana satle haiki atopa pawamanamo ngasi kaithel phamba numita miyamna SOP phongna thugaiduna post leibigi thabak satakre manamasing yonpham singdagi COVID-19 sandorakadra haibigi akiba leire social distancing ngaktun uripok serapkot mayagi lambi paringda ngasi manamasing yonbagi thabak satakhiba haina photo amaga tek tobirei curfew gi athingba July 10 phawbo sangdokhibaga loinana manamasing yonbasing grocery dukan sing July tang ama mari taret amari tarada ayuk pung taret tagi tara phawba hangnaba lenga ki mari leinaba authority na ayaba pikhibadagi COVID-19 gi SOP phongna thugaiduna posei leibe yonbagi thabak miyamna satharakpadagi COVID-19 laisat asi sandorakadra haibagi akiba leire ngasi July tang mari asi manamasing yonba madi grocery dukan hangba yabagi matam ayuk pung taret tagi tara phawbo oiki pauksi asi gi paumina Imphal manung amadi akoiba maphamsingda ayuk koina satuna yengsinba matamda manamasing yonba maphamsing amadi grocery dukan kayada migi isaw thokpa thengnarakhi khwaidagi hena miyam tinba mapham oiriba si Imphal gi Maharani thongkhongdagi uripok laikhurembigi maning thangba saruki lambi paringa sina oikhi haidiba lambi paringa sida manamasing yonba imai bel singna aduki matik sagungnana posta yonbagi thabak satharamkhi Put taruk lapna yongadabani haibado pot yolibasingna ngakna satnaramkhide miyam onsinduna pot leiba madi yonbagi thabak satharakpadagi traffic jam phawbo thokhi mari lenaba traffic police na mic sizinaduna SOP ngakna posai yonba amadi leibana khangalabasu arembo iki aduna hairiba manamasing yonphamsing asidagi COVID-19 laisat asi makhatana sandorakpa yabagi akiba leire haina sufungdorakhi atopa pawamanamo Koirengai gi lambi saruk khopsinduna saramba dukan humfurom ngasi sidokpagi khongjang satakre Imphal East ki manungsana Koirengai Trossing Road gi kaikon lambi gi
thongkhong phawbagi lambi sarukta ain kaina dukan sajilambasin ngasi Imphal East District ki DC gi staff SDC hinga madi Imphal East District Police ki kangbuna mai pakna takthokpagi khongjang sangsinkhre hairi Koirangai Trossing Road gi Kaikon Road ki thongkhong phawbagi saruk asigi yet oiromda ain yuang bada khong lambi gi sarukta dukan berenda tasinba amadi dukan sajilamba humpurom ngasi ayuk Imphal East District ki ASP gi lamjing makhada additional ASP LO amadi hangang police station gi inspector OC pathauna lusingba police team amana Imphal East DC gi staff singa loinana mai pakna eviction tawbagi thaba asi pangthokibani so hairi lainga ki lamda lam khopsinduna dukan sajinba takthokpagi khongjang asida dukan ani amadi court stay order paiduna lairambadagi takthokpa ngamkhide adubo lambi sokna pata tasilamba amadi madugidamakta mari lainaba court na stay order piramba adu angakpa poknaki hairenasu pausna phungdorakli loshilakpoina ngasi Manipur gi COVID-19 update myamda thamjaramge haukiba pung kun mari asida state asida miyoi puna satruka nifugu humdoi nauna COVID-19 positive oiba thingnare hairiba miyoi satruka nifugu humdoi asi Bisnupurdagi Yankhaiga Nipan, Sandeldagi Taraga Manga, Susampurdagi Humfuga Manga, Imphal Eastagi Samaga Yankhaiga Mathoi, Imphal Westagi Saniga Nifuga Nithoi, Jeribamdagi Ani, Kaksingdagi Tara, Kangpokpidagi Tara Humdoi, Senapatidagi Ani, Tamenglongdagi Ani, Tengnopaldagi Ani, Thawaldagi Humdraga Taru Ukuldagi Mangani. Hairiba Pungpham asida Bisnupurdagi Miyoyama, Susampurdagi Miyoyani, Imphal Eastagi Miyoyani, Imphal Westagi Miyoyani, Tengnopaldagi Miyoyama, Punna Miyoy Nipan, COVID-19 laikidre hairiba miyoi nipan si tharaga apun boina COVID-19 laikidaba miyoi masingsi state asida miyoi lising amaga chamaga maudraga taruk sure hainasu COVID-19 update ki report asina palle aduma hojiko inadi matang asa lusinjaraga do pathoksagi bida soikiba lan ki viewers myam ngakpigani anabu ipauleragadi myam da update pizarake haina channel asigi mekedi ki thamjari and thank you